Kuza lising ani taramathoigi ningol chakauba hayengne haiba numita wakhal choirabi mimanadrabi chahi taramathoi tangairibi nupi amabu sarak tamduna nupi oivigi ijat manghankhiba nupa thodok thokpa numitagi supnatagi chahi ahum khakta jail la laikhiba natana kariguma makhal amatagi chairak pidana lairi June tara nipan ing sok lising ani amagi ihauda thokiba laibak thiba thodok amada mioi tara nipan thawai mangkhiba duga mari leinana matam adugi lengakna thodok aduda nangkhiba asok apan misi minagi oiba record adu handak mangkri haina report tawrakpa amadi thodok adugi concrete evidence leiti haina CBI na closure report puthorakpa asi thodang yaudaba wafamni haina lowi haina ifamna fongdorakli Khongjom police na Myanmar rom dagi pushilakpa motorbike ama fagat pangamlei ngasi ayuk pung 9:30 rom taba matamda Khongjom bazar da achat awog sing check tawbada new anbo 125i haina thaba motorbike adu fagat khibani motorbike ka konana fagalaba mioi adudi hongsa khongjel chahi 65 apokpa hongsa khongba karam village machi dagini Ngasi International Day for Person with Disability ka mari lainana Eastern Sporting Union amadi Green Planter Society anina puna kusham nadura ngasi nongmaibung nabam chuthekta uchara kaya thakre Malem gi oina COVID-19 positive oiba missing crore taruk lakh nifu manga lising taret ka humpu humdoi shukre Laina asina maram oiduna laikhidaba missing na lakh tara mari lising marifu tara nithoiga chawnga yangkhai nipan sukre Malem gi leipak singi marakta US na positive oiba missing khwaidagi yamli India gi oina hojik faubada positive oiba mioi lakh marifu tara manga lising kunthra mari ga chamapan humpu mari sukre amadi laikanaba ngamdana COVID-19 na maram oiduna laikhidabana mioi lakh ama lising kunthra nipan ga chatruk nifu nipan sukre